Singdada manaki ningtham loktegi phangba saru polangi DNA test tobinaba Laisram Kamal Babugi imungna police ta taksingkhri police na lokhalakhiba saru polang rims ki medial sangna purakhrabasu postmortem examination tawthri Kangpokpi district ki Kangsup PS gi awang nong pokta supnatagi kilometer ohumrom tamak lapnana leiba miyamna ningtham lok hairaga sukhangnaba inam lok ki mafam amada leirambadagi police na nahan nungthin pung anirom tarak pada lokhalakhiba koki skalam yauna nupagi oigani haiba sarusing ngarang thaudo asigi matangna kangpokpi gi gamnom sarpaimana PS na lokhatpa unnatural death UD case amaga mari lendina postmortem examination tawnaba rims ki medial sangna purakhe adumainama sarupalang sing si postmortem examination tawbada tangai phadana pangthokpham tokpa formalities sing kangpokpi district administration ki maikedi gi phangdabadagi ngaranung thil phawbada postmortem examination pangthoktri Thenglabada lakliba ningthokaba numit phawbagi manungda sarupalang sing asigi postmortem examination pangthoklabi yahiri police na phanglak sarupalang sing asigi matangda gamnom sarpaimana PS na lokhatpa UD case adugi number na 1 2026 ni case asi BNS is ki section 194 gi makhara lokhatpani sarupalang sing asi rims ki meral sing postmortem examination tawna bigi dama police na purakpaga panthadana ngarang ayuk pung 13 kar helakpada November 15 English ngani ka 13 ayuk ta masagi matho pangthona bigi dama Ping Masugi Honda Activa MN01N7723 Thoraga Masagi mobile phone number 9862408163 loinana laimakhongi army camp lisangkhibadigi mafam khangdriba Laisram Kamal Babu sahi yankhai ge taruk apokpa laikhidraba Komardon Assam ki Kasa district ki Gosaipur Khunganga Pokminaba masin manaw sing rims ki merel sing da laktuna saru palang sing du kanagi no haibadu sabsana khangdokpada mating oinabagidama DNA test tawbinaba police ta taksing khri ngarang rims ki merel sing lakhiba Laisram Kamal Babu gi mayamba Laisram binona phongdokpada rims ki merel sing da sakhibadu ma ki manaw nupa Brajabansi masanupi Modumala amasum mahak amasum manaw nupa Brajabansi gi imungi miyoi sing shokhi Makoina rims ki merel sing yoroglaba matungda saru palang sing adudi police ki ayaba yaudurabadi yengbu yaro haiduna yang halakhidi hari adumainama saru palang sing adu haujuk phawba mafung khangdriba ma ki manaw nupa Kamal Babugi oigadra natragana oiroidra haibadu sabsana khangdunaba police ki mari leinabo official singda DNA test tawbinaba haisaramle wafamasi ma ki maikedi gi oiba aiba chirol oina piduna hairambadi nathi police ta sinhai oina Hairambani adubu police ki maikaidigi su ahanmada postmortem examination pangthoklaba matungda mari leinaba authority digi ayaba lawraga DNA test tawnabigi thabak pahetkani haina phongdorakhibaga loinana mari leinaba police personnel singi telephone number sing phawba pirakle hadi thajina ngoriba pawmana saru polang sing aduga konana nupa amigi haksangi saru sing nataba atopa polam sing oriba leg elastic waistband amasum elastic arm band pocket sen sipnessing pangliba duri Kamal Babu na numit aduna mayum degi thokhiba sejna khipa masaga loina khiba polam singla haina hangbo wange pakhomnadi polam singa duri mahaki manaw nu pasina sejna khibani haiba sapsana khangmangam duri haina phongdorakhi adubo postmortem examination tawraba matungda DNA test pangtholaga sapsana khangmangam labi yai haina phongdorakhi panmaya abadi Laisram Kamal Babu na mafam khangkhidabadagi mahaki loinabi Laisram ongbi Belarani amasu masanupa Manipur laktuna Mapuroi Babu Tekta Kaidana Sinabiyu Haiduna Mari Lainaba authority singda Thaudo Asigi Matana Sem Ki GAC Kusamnaraga Taksin Bada Saruk Yaram Laba Matungda Kasada Muhan Krabani Aduga Thaudo Asigi Matana Laisram Kamal Babugi Manaunupa Brajabanshina Petitioner Oiduna High Court of Manipurda Kumza English Singaniga Kunga Marida Writ Petition Criminal number 20 of 2024 file Toroktuna Maki Mayamagi Kungul Libiyu Haidunu Wakalak Palek Krabani Litan Younglen amasum sepu khuldagi nomai kablakri Ukhrul district ki Litan PS na konba tuan mafam singda furup ani gi khulai paiba masil gi marakta leptana khuthong narakpi gi makha tarakpada ngarang ayupung taraga minit tararom tarakpada Younglen ko ki kul manakti gi nomai rong tararom kap thorakpadagi khunja sumi painakri thaudo osida asu apani yaukidi adumaina mak ngarang numidang pung taretagi nipan phau gi marakta su PS asina kuwaliba chepu ko ki khuldagi nomai maru taruk tare rong kap thorakpadagi khunja singna muhana mi painakhi nakala maromda combined force na su operation sing leptana sathari hairi
ꯑꯁꯥꯝꯗ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯅꯤ ꯁꯤꯔꯤ꯫ ꯑꯁꯥꯝꯒꯤ ꯖꯣꯔꯍꯥꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯔꯥꯖꯥꯃꯥꯏꯗꯥꯝ ꯅ꯭ꯌꯨ ꯀꯣꯂꯣꯅꯤꯒꯤ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯅꯤ ꯁꯤꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯁꯥꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯦꯝ.ꯗꯤ. ꯏꯛꯕꯥꯜ ꯑꯃꯗꯤ ꯆꯍꯤ 3 ꯁꯨꯔꯕ ꯅꯨꯔ ꯃꯨꯍꯝꯃꯗ ꯁꯤꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯎ ꯑꯁꯤ ꯏꯕ ꯃꯇꯝ ꯐꯥꯎꯕꯗꯗꯤ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ BRTFꯀꯤ ꯁꯤꯟꯃꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯤꯇꯩ ꯅꯤꯡꯉꯣꯜ ꯑꯃ ꯃꯣꯔꯦꯗꯒꯤ ꯊꯤꯟꯗꯣꯔꯛꯈ꯭ꯔꯦ꯫ BRTFꯀꯤ ꯅꯟ ꯂꯣꯀꯦꯜ ꯁꯤꯟꯃꯤꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯂꯩꯕ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯑꯃꯕꯨ ꯃꯄꯨꯔꯣꯏꯕꯒ ꯁꯦꯠꯅ ꯈꯥꯏꯅꯍꯟꯗꯨꯅ ꯃꯄꯥꯝꯗ ꯁꯤꯟꯅꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯣꯔꯦꯗ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯃꯄꯥꯝꯗ ꯁꯤꯟꯅꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯌꯥꯝ ꯂꯩꯈꯥꯝ ꯗꯦꯕꯤ ꯆꯍꯤ 95 ꯀꯧꯏ꯫ ꯃꯍꯥꯛ ꯂꯪꯊꯕꯥꯜꯒꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯥꯝ ꯃꯣꯔꯦꯗ ꯂꯩꯕ BRTF ꯕꯣꯔꯗꯔ ꯔꯣꯗ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯅꯟ ꯂꯣꯀꯦꯜ ꯁꯤꯟꯃꯤ ꯒꯅꯦꯁ ꯑꯥꯔꯌꯥ ꯀꯧꯕ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ HTC ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ HTCꯒꯤ ꯇꯤꯝ ꯑꯃꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯣꯔꯦꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ BSF ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯁꯤꯟꯅꯈꯤ꯫ ꯃꯍꯥꯛꯄꯨ AR ꯑꯃꯁꯨꯡ BSFꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯄꯥꯂꯦꯜ ꯐꯥꯎꯕ ꯊꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯂꯪꯊꯕꯥꯜꯒꯤ ꯃꯄꯥꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯁꯤꯟꯅꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ BRTFꯀꯤ ꯁꯤꯟꯃꯤ ꯒꯅꯦꯁꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯑꯥꯔꯌꯥꯗ ꯑꯣꯡꯈ꯭ꯔꯕꯤ ꯂꯩꯈꯝꯕꯨ ꯃꯣꯔꯦꯗꯒꯤ ꯂꯧꯈꯠꯂꯒ ꯃꯄꯥꯝꯒꯤ ꯏꯃꯨꯡꯗ ꯁꯤꯟꯅꯔꯛꯈꯤꯕ ꯑꯁꯤꯃꯛꯅ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯁꯤꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯃꯤꯇꯩ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯍꯟꯖꯤꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩꯇ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ HTCꯅ ꯃꯣꯔꯦꯗ ꯌꯣꯡꯆꯥꯛ ꯇꯤꯛꯄ ꯂꯥꯛꯄꯤꯅꯤ ꯍꯥꯏꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯂꯤꯁꯅ ꯁꯤꯟꯅꯔꯛꯈꯤꯕꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕꯅꯤ ꯍꯥꯏꯅ ꯂꯧꯔꯒꯁꯨ ꯂꯩꯈꯥꯝꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯄꯥꯂꯦꯜ ꯐꯥꯎꯕ ꯊꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕ ꯒꯅꯦꯁ ꯑꯥꯔꯌꯥꯒ ꯅꯝꯗꯨꯅ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯣꯔꯦꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯒ꯭ꯔꯥꯟ ꯀꯛꯊꯠꯂꯛꯄꯗ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯎꯠꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯒꯨꯔꯨ ꯁꯤꯛꯁ꯭ꯌꯥ ꯄꯔꯝꯄꯔꯥ ꯔꯤꯄꯔꯇꯔꯤ ꯒ꯭ꯔꯥꯟ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯪꯂꯝꯕ ꯒ꯭ꯔꯥꯟ ꯍꯟꯗꯛ ꯀꯛꯊꯠꯂꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯜꯆꯔꯒꯤ ꯂꯝꯗ ꯍꯣꯠꯅꯖꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯌꯥꯎꯅ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯀꯌꯥꯗ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯅꯗ꯭ꯔꯤ꯫ ꯉꯔꯥꯡ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯍꯟꯗꯣꯛꯄꯤꯅꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯀꯜꯆꯔ ꯖꯒꯦꯟꯗ꯭ꯔ ꯁꯤꯡꯍ ꯁꯦꯈꯥꯋꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 5 ꯄꯨꯈꯠꯇꯨꯅ ꯋꯥꯀꯠꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯑꯦꯄꯦꯛꯁ ꯕꯨꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯐ ꯀꯜꯆꯔꯦꯜ ꯋꯥꯔꯀꯔꯁ ꯑꯦꯟ ꯑꯦꯛꯇꯤꯚꯤꯁꯠ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯄꯥꯜ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯥꯔꯇꯤꯁꯠ ꯂꯦꯕꯣꯔꯦꯇꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯥꯔꯇꯤꯁꯠ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯀꯌꯥꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯊꯥ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕ ꯆꯩꯆꯠ 23ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯅ ꯊꯣꯛꯂꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯐꯀꯤ ꯆꯤꯌꯔꯃꯦꯟ ꯕꯨꯗ ꯁꯤꯡꯊꯝꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯍꯥꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯅ ꯍꯟꯗꯛ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯜꯆꯔꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯑꯃ ꯄꯣꯛꯍꯜꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯀꯜꯆꯔꯒꯤ ꯄꯨꯀꯩ ꯂꯟꯒꯩ ꯑꯁꯤ ꯂꯩꯔꯤꯕ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯅ ꯉꯥꯛꯂꯤꯕꯅꯤ꯫ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯑꯁꯤ ꯌꯣꯛꯈꯠꯄꯗ ꯌꯥꯝꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ꯫ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯃꯗꯤ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯒꯗꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯐꯝ ꯀ꯭ꯋꯥꯐꯅ ꯌꯥꯅꯤꯡꯗꯦ꯫ ꯐꯣꯔꯝ ꯑꯁꯤꯅ ꯑꯥꯔꯇꯤꯁꯁꯤꯡ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯍꯛ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯛꯇꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯍꯟꯕ ꯂꯩꯇꯅ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 5 ꯄꯨꯈꯠꯂꯒ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯀꯜꯆꯔ ꯒꯖꯦꯟꯗ꯭ꯔ ꯁꯤꯡꯍ ꯁꯦꯈꯥꯋꯠ ꯋꯥꯀꯠꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯒꯗꯧꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯒ꯭ꯔꯥꯟ ꯀꯛꯊꯠꯄ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯣꯐ
ꯊꯝꯈꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯗꯨꯅ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯍꯛ ꯑꯗꯨ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ ꯑꯍꯥꯟꯕ ꯑꯃꯗꯤ ꯆꯥꯅ ꯆꯨꯝꯅꯗꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯊꯨꯕꯗ ꯈꯟꯅꯔꯒ ꯁꯦꯝꯗꯣꯛꯀꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯣꯂꯤꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯈꯨꯔꯧ ꯊꯥꯡꯍꯜꯂꯤꯕꯁꯤ ꯇꯣꯛꯀꯗꯕꯅꯤ꯫ ꯀꯜꯆꯔꯦल ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯕꯨ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯁꯤꯖꯤꯟꯅꯔꯒ ꯀꯥꯟꯅꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯊꯕꯛ ꯊꯧꯑꯣꯡ ꯂꯦꯞꯅꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯇꯥꯡꯈꯨꯜ MLA ꯑꯍꯨꯝ ꯌꯥꯎꯅ CSOꯁꯤꯡꯅ CM ꯎꯅꯈ꯭ꯔꯦ꯫ NIAꯒꯤ ꯀꯦꯁ ꯍꯟꯗꯣꯛꯎ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ MLA ꯑꯍꯨꯝ ꯌꯥꯎꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯨꯞ ꯀꯌꯥꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯎꯅꯈ꯭ꯔꯦ꯫ NIAꯗ ꯁꯤꯟꯅꯈꯤꯕ ꯀꯦꯁ ꯍꯟꯗꯣꯛꯎ, ꯎꯔꯈꯨꯜ ꯂꯝꯕꯤꯗ ꯍꯥꯏꯋꯦ ꯊꯤꯡꯖꯤꯜꯂꯤꯕ ꯍꯟꯗꯣꯛꯍꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯄꯣꯏꯟꯠ 5 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯎꯅꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯎꯅꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯈꯪꯍꯧꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯄꯤꯁꯤꯟꯕꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯗꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕ, ꯏꯔꯥꯡ ꯑꯁꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯂꯝ ꯃꯨꯟꯅꯕꯒꯤ ꯏꯔꯥꯡ ꯑꯣꯏꯅ ꯎꯈꯤꯗꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯂꯩꯔꯤꯕ ꯄꯨꯋꯥꯔꯤꯒꯤ ꯔꯦꯀꯣꯔꯗ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯎꯠꯄ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯅ ꯄꯤꯔꯒ ꯂꯩꯍꯟꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯊꯥ ꯑꯁꯤꯒꯤ 8 ꯑꯃꯁꯨꯡ 9ꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ NIAꯗ ꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯊꯥꯈꯤꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯆꯝ 300ꯒꯤ ꯃꯊꯛꯇ ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯒ ꯀꯨꯀꯤ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯄꯨꯟꯅ ꯈꯨꯗꯛꯇ NIAꯗ ꯁꯤꯟꯅꯈꯤꯕ ꯑꯁꯤ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯦꯁ ꯑꯁꯤ NIAꯗꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯊꯝꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯏꯝꯐꯥꯜ ꯎꯔꯈꯨꯜ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯒꯤ ꯂꯤꯇꯥꯟꯗꯒꯤ ꯁꯪꯀꯥꯏꯈꯨꯜ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯍꯥꯡꯗꯣꯛꯍꯟꯕ, ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯕ ꯃꯃꯤ ꯎꯔꯤꯕ ꯐꯥꯎꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯉꯥꯛꯍꯜꯂꯒ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯌꯦꯠꯄ ꯑꯣꯏꯍꯟꯗꯅꯕ ꯋꯥꯐꯝꯁꯨ ꯄꯨꯈꯠꯈꯤ꯫ ꯃꯔꯤꯁꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯆꯍꯤ 200ꯔꯣꯝꯇꯃꯛ ꯉꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯣꯝꯂꯦꯟ ꯇꯥꯜꯂꯛꯂꯤꯕꯁꯤ ꯃꯔꯝ ꯆꯥꯗꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯂꯝ ꯅꯥꯒꯥꯁꯤꯡꯅ ꯄꯤꯔꯒ ꯂꯩꯍꯟꯕꯅꯤ꯫ ꯀꯨꯀꯤꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯑꯣꯏꯕ ꯂꯝ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ, ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯉꯥꯁꯨꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯥꯏ ꯀꯌꯥꯗ ꯀꯨꯀꯤꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯄꯣꯄꯤ ꯊꯥꯔꯛꯂꯤꯕꯁꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ? ꯑꯦꯖꯦꯟꯗꯥ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥꯔ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯦꯖꯦꯟꯗꯥꯔ? ꯄꯣꯄꯤ ꯄꯥꯛ ꯁꯟꯅ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯅꯍꯥꯁꯤꯡꯕꯨ ꯃꯥꯡꯍꯟꯅꯅꯕ ꯑꯇꯝꯅꯅ ꯆꯠꯊꯔꯛꯄ ꯂꯂꯣꯡꯂꯥ? ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯣꯄꯤ ꯊꯥꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯏ, ꯍꯟꯗꯛ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡꯅ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯅ ꯇꯥꯏꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯄ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯃꯁꯨꯡ ꯌꯨ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯏꯔꯣꯏꯗꯅ ꯍꯥꯏꯋꯦ ꯀꯌꯥ ꯊꯤꯡꯖꯤꯟꯗꯨꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯊꯧ ꯇꯥꯕ ꯇ꯭ꯔꯥꯏꯕꯦꯜ ꯄꯔꯃꯤꯠ ꯌꯥꯎꯗꯅ ꯃꯤꯖꯣꯔꯥꯝꯗ ꯆꯪꯕꯒꯤꯗꯃꯛ ꯁ꯭ꯂꯣꯚꯥꯛ ꯑꯃ, ꯔꯁꯤꯌꯟ ꯑꯃ, ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ 2 ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ꯫ ꯇꯉꯥꯏ ꯐꯗꯅ ꯃꯊꯧ ꯇꯥꯕ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯦꯔꯤꯌꯥ ꯄꯥꯔꯃꯤꯠ PAP ꯌꯥꯎꯗꯅ ꯃꯤꯖꯣꯔꯥꯝꯗ ꯆꯪꯂꯛꯄꯒꯤꯗꯃꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯁ꯭ꯂꯣꯚꯥꯛ ꯔꯤꯄꯕ꯭ꯂꯤꯛꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯁꯤꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯂꯣꯚꯥꯛ ꯃꯤꯑꯣꯏ ꯑꯗꯨ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯈ꯭ꯔꯦ ꯑꯃꯁꯨꯡ ꯐ꯭ꯂꯥꯏꯠ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯔꯁꯤꯌꯟ ꯑꯗꯨꯒꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯊꯕꯛ ꯑꯃ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯍꯩꯆ ꯔꯥꯝꯊꯥꯂꯦꯡꯂꯤꯌꯥꯅ PTIꯗ ꯍꯥꯏꯈꯤ꯫ ꯉꯁꯥꯏꯒꯤ ꯆꯍꯤ 89 ꯁꯨꯔꯕ ꯁ꯭ꯂꯣꯚꯥꯛ ꯃꯤꯑꯣꯏ ꯑꯗꯨ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯃꯅꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯁꯥꯎꯊ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛ ꯃꯥꯔꯆ 23ꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯗꯤꯇꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯔꯁꯤꯌꯟ ꯑꯗꯨ ꯃꯤꯖꯣꯔꯥꯝꯗ ꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇ꯭ꯔꯤꯄꯨꯔꯥ ꯕꯣꯔꯗꯔ ꯃꯅꯥꯛꯀꯤ ꯃꯃꯤꯠ ꯗꯤꯁꯇ꯭ꯔꯤꯛꯇ BSAFꯅ ꯐꯥꯈꯤꯕꯅꯤ꯫ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ 2 ꯑꯗꯨꯅ ꯆꯠꯅꯕ ꯌꯥꯕ ꯚꯤꯖꯥ ꯑꯃꯁꯨꯡ ꯄꯥꯁꯄꯣꯔꯠꯁꯤꯡ ꯄꯥꯏꯔꯕꯁꯨ ꯃꯤꯖꯣꯔꯥꯝ ꯃꯅꯨꯡꯗ ꯆꯪꯅꯕ ꯐꯣꯔꯦꯟ ꯅꯦꯁꯅꯦꯂꯤꯁꯁꯤꯡꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯇ꯭ꯔꯥꯏꯕꯦꯜ ꯄꯔꯃꯤꯠ PAP ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯏꯗꯦ ꯍꯥꯏꯅ IG ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯈꯣꯏ ꯗꯤꯇꯦꯟꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯅꯤꯃꯛ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯔꯛꯈꯤ꯫
ꯁ꯭ꯂꯣꯕꯥ ꯑꯗꯨ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯊꯥꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯊꯥꯏꯂꯦꯟꯗꯒꯤ ꯀꯣꯜꯀꯇꯥꯗ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯖꯣꯔꯥꯝꯗ ꯆꯪꯂꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯤꯟ ꯁ꯭ꯇꯦꯠꯇ ꯋꯥꯇꯔ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ ꯑꯁꯤ 94 ꯁꯨꯔꯕ ꯔꯁꯤꯌꯟ ꯅꯦꯁꯅꯦꯜ ꯑꯗꯨ ꯁꯥꯏꯀ꯭ꯂꯤꯁ ꯑꯃꯅꯤ꯫ ꯑꯒꯔꯇꯂꯥꯗꯒꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯃꯤꯖꯣꯔꯥꯝꯗ ꯆꯪꯂꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯥꯏꯖꯣꯜꯗ ꯄꯨꯔꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯍꯦꯛ ꯐꯪꯕꯒ ꯊꯨꯅꯃꯛ ꯊꯥꯈ꯭ꯔꯒꯅꯤ ꯍꯥꯏꯅ IGP ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕ PAP ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯦ ꯍꯥꯏꯅ ꯔꯁꯤꯌꯟ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯦꯅ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯉꯝꯈꯩ ꯇꯥꯏꯅꯕ ꯃꯃꯤꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯜꯗꯣꯡꯁꯩ ꯔꯣꯗꯇ BSF ꯍꯠꯈꯤꯕꯅꯤ ꯑꯃꯁꯨꯡ ꯗꯤꯇꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯁꯤꯛꯀꯤꯝ, ꯃꯅꯤꯄꯨꯔ, ꯃꯤꯖꯣꯔꯥꯝ, ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ, ꯔꯥꯖꯁꯊꯥꯟ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯎꯠꯇꯔꯈꯥꯟꯗꯒꯤ ꯑꯔꯨꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯪꯕꯗ ꯚꯨꯇꯥꯟꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯈꯛ ꯅꯠꯇꯅ ꯐꯣꯔꯦꯅꯔꯁꯤꯡꯒꯤꯗꯃꯛ PAP ꯃꯊꯧ ꯇꯥꯏ꯫ CSOꯁꯤꯡꯒꯤ ꯁꯦꯟꯁꯁꯀꯤ ꯃꯤꯐꯝ ꯑꯦꯄ꯭ꯔꯤꯜ 12 ꯌꯩꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯉꯥꯛꯅ ꯉꯝꯂꯦ ꯇꯧ, ꯃꯤꯌꯥꯝꯅ ꯉꯝꯂꯦ ꯊꯤꯡꯒꯅꯤ꯫ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ GFDꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯁꯦꯟꯁꯁꯀ ꯃꯔꯤ ꯂꯩꯅꯕ CSOꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12 ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ GFDꯒꯤ ꯀꯟꯚꯦꯅꯔꯅ ꯊꯝꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯉꯝꯂꯦ, ꯁꯦꯟꯁꯁ ꯇꯧ, ꯃꯤꯌꯥꯝꯅ ꯉꯝꯂꯦ ꯆꯞ ꯆꯥꯅ ꯊꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯅꯤꯜ ꯀꯔꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯉꯔꯥꯡ ꯋꯥꯡꯈꯩ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯩꯉꯥꯛꯅ ꯁꯦꯟꯁꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯂꯩꯉꯥꯛꯅ ꯁꯦꯟꯁꯁ ꯇꯧꯅꯕ ꯑꯗꯨꯃꯛ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ CMꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ NIꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯁꯩꯔꯛꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯈ꯭ꯔꯤ꯫ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫